khongjang changsin kibadu karida yasin na kibano khangandana khongjang handokre Loktak Pat Mayada Moirang Municipal Loktak Pat Mayada Moirang Municipal Council gi amona kai hundopam oibadagi pat asigi mausa gi pibamda sauna kai pire Amadi International Nurses Day ki thorong ngasi Manipur gi mapum kyada pangthuna kre Pausanun Bijari. Impal Manung Daleba Oil Pump Karada, Consumer Affairs Food and Public Distribution Ki Director Ranjan Yumnamna Lusing Batim Amana. Drive Satabada, Tau Laina Laina Piram the Bapam Tangna Badagi, Exton Logani Haina Lautoki Babu, Pen the Mafongdukuna, All Manipur Petrol Pump Dealers Association Nangasitigi Matam Kaktana, Pum Londona Kongzang Sansan Bahuram Naga, Minister Yauna Warisanavada, Karida Yanaba Puraklibano Haiba, Kangandana, Kudaktagi Kongzang Handokre. Association ki mehut kangbuga Minister Karam Siam, Commissioner K. Radhakumar, Director Ranjan Yumnam Yauna, Minister ki All Secretariat Labor Office the Wari Sanarba Matungda Kongjang Handoki Bane. Association na Kongjang Handoki Badu Karida Yanaki Bano Haiba, Paumis in the Mayek Sing na Kangandana, Minister Karam Siam na Fondoki Bada Asuguma Todok Matunda, Tokta Bawa from Tamki. Manipur tung di Prajag interest, tung da Yang interest. Hena Papatabuk Togi Habagi Wakalunda, Sarkarzu, Prajagi Lavani, dealers in Sishu Prajagi Lavani, officials into Prajagi Num Lavani, and Prajagi Interesta, Waruba Pulonova, Kitang, understanding Laram Navatulo Shale, and Uzik Situation is Secretary Saitagi, Dingasimak, Adum Pam Singjayam Batung Hangba, Adu Kudum Sada Labaduna Hangagi. Hang bahayna adugi understanding ama laina re Manipur da ban blockade hek lau thokpaga pam thonglon ba thaugi mamal hanthare haibaga toina pam thong thingba gi baram karigino haina paumi singa hangba wangi paukumda hairangboitong service station gi proprietor Mahendra na pam ayamada leiriba tanki gi capacity asinumit humni khaktagini ban blockade leibaga miyamna Ahen but how Loksin Kibadaki tuna Taulo Kibani, Masidamiana, Lana Ubani Hike. Although Ban Broket like Hagati guys, we have to queuing a gamwana, Garida Hana Lupat, Kun Halamba Guy Masada Tanki full Haleva. Aduga Lupat Sama Halamba, 4 wheelers, Lupat Sama, Tanki policing it out hanging never. A quick lady work quantity to them, Moedan Hakadum, talking of listening Marie Mata to them, Kulaka Loik never. Your neighbor posted many penny bag, I can't putting a halfway stock to Hena, Mayamna Lake, if you get posted the tongue loan of never. Mi me am na kaya ako'y da tao ban ako'y tao kaya dum di unlimited kita da nozzle da dum thope ki time kang na public na urja do da soina bang atne ba singmali Amaram da black da tao marang kay na fangiba si pam dagi narol da pam tao yon thokpa yaw na banara hawina hangki pau kum da association ke secretary ais Rajesh Sorna narol da tao yon thokpa si pam khakta nate atop palambi kya lay Police Tagisu yon thorakli basing city mediana pandribagi maram karigino haina maral thaidok na pau kumpiki Panbayai sat kibatang mari da Consumer Affairs Food and Public Distribution ge Director Ranjan Yumnana luchingba official team mamana police ki mateng galoinena jas gas uripok amadi uripok energy station da thau stock marang kaina leirabasu stock nil haina Director Ranjan Yumnamna pamsing asigi Matakta Mari Lenaba, Minister Amadi, Chief Minister da Kangalaba Matung da Kari Tabak Lokatkatagi Haibadu, Leptokani Haikrabasu, Nasi, Karida Yasinari Bano Haiba Mayek Sing na Kangandana, Sarkarga Association ga Yasinaba Purakle Haina, Minister na Fongdokibane. Moirang Sendra Lambidagi, Omba, Nuratel, Laikol Takiba, Moirang College Amadi, Moirang Community Center Rom the Susat Payaba, Anoba Lambi Asigi, Takmuga Sanari Balambi Mataida, Moirang Municipal Council gi Fata Haudi, Hundopam Oibadagi Loktak Patki Mausagi, Pibamda, Jaun Akaiba Pire. Moirang Kaitel Amadi Municipality Mafam Kiadagi, Home Dunapurakba, Apumasa Amadi Haksang Suningai Oiba, Posakea, Hundopam Oislapa Asina Fazakraba Mafam Asigi, Saktam Kaele. Fata Haudi Machum Kea, Patlonda, Sentakibana, Tagna Sanari Bapat Asigi, Ising Nomanamagi, Fasilaktabana Maram Oiduna.
मियोई कियादा लाइनातिना किया संदोरकनबगी मचाक ओहले ISTV News na akanana chatuna akoibagi phibam yengsinbaga loinana khunja singa unabada amot akai singdagi hundokpam oirakpa asina agang yauna miyoi kya ana yagyawre ising marang kaina leiba mapam oirabasu thakna chanaba isingi awaba mayokna hale hari thakpa chabi ising oin sinabadi sumna kangi ajiki hai hubida ki isingje asina sizinai sinabase hubida ki ising akoina sizinare do sumna fatawthi mayam sumdarak pe mayam singjike masumja khoi bo yauna dum sizinare aduna koijo si isingje sizina matamda shada narakpa jo adum yaunare ko mafam aduda nga gi farm toba miui amana chahi kya gi mamang gi mafam asida ichau gi awaba khak mayok naramba adu fata hodi hundokpam onthorakpa asina haksang suningai oba posak kya yorpadagi ichau thorpa matamda nga singsi hale amarumda ikang tha matamda paisinduna thamliba amot akai maraktagi plastic gi polam kya sen tharakpadagi akoibagi phibamda chawna akaiba pire apum masagi manamna lambi satpa fawba ngamdre hiram masiga mari lenana moirang municipality da wakalabasu kari sukana ba phangdre hari फनाम जो है ताद्रेदो कलमरी लेने बसिंग फजना खर लखत पिरेगदी फगने खले टॉक्सिक सब्सटेंस मदी अमोट अकै क्यादगी मियोय बेखोयदा लेना तिना कया पोलक पयाबन मरम ओरगा हारिबा अबोर अकै सिंग सि फम चाना लंगथोकपा हाइबसी लमदम सिगी मियोय कयागी अपामबनी अमदी मैलेनब डिपार्टमेंट अमदी मरांग म्युनिसिपल काउंसिल ना हारिबा सिबु फम चाना लंगथोकपिनब डिस्पोज तौनगी अपाम मियोय कयादी फोंदोनरगली पाउदमजरिबा गैनसो युमखाइबम ISTV न्यूज मोइरा International Nurses Day ki thorum ngasi Manipur ki mafam kya da pangthona kre RIMS Nurses Association na sinduna RIMS ki Jubilee Hall da thorum si pangthoki Association ki President Ais Tampha Nursing Superintendent S Lata High Court Manipur ki Advocate Menaung na chingba maruiba mioi kya na sargya ki basingna Florence Nightingale ki photo da laisu kat ki Jenims Asu Trained Nurses Association of India Jenims Unit Asinduna International Nurses Day Thorum Pangthoki Thormaduda Home Gi Parliamentary Secretary L. Susindro Director L. Devan Medical Superintendent Professor L. Ranbir Jenims Ki Nursing Superintendent P. Landuni Nachingba Mioi Kyana Sargyaki Tabak Taki Pathakraba Nurse Ki Sinphamda Tabak Toramba Mioi Kyabu Ikai Kumnaba Utuna Kudol Pot Piki Parliamentary Secretary Susil Drona Nurse Amani Doctor Singh Piriba Service Asi Miyamna Ikai Kumnapam Thui Sinpam Masida Ladiba Mui Singasu Anaba Singh Matam Chupada Nungsiba Mityang the Yangbi Bamato Dai Karigumba Kanda Doctor Nurse Amadi Patient Party ga Pau Pono Buat Pedagi Ningais Nanaba talked about Nate Asigumato Asi Miyamna Wakal Fatana Bamagna Apil Toki Akoi Isana तौरीबा है तारे अखोइना मियाम गिदमद तौरीबा थबकसे होय हिंगदब यादबगे सैलरी की वारी दुदी तोंगान वारी यमने दु पीरिबा कंट्रीब्यूशन से मियाम द पीरिबा कंट्रीब्यूशन सिदी मियाम न लोइन उनब खंगनब गातनेबा होय नर्स खरना कोइगी वामल लकपदगे अदे साउनिंग मलकपदगे पेशेंट जिंग द खरा ngang ओइदब वा ngang मदु मदि हेक उबा असो थबक मयाम तौरदि असोइबा सोइदना चामै मनुदा मदि यावबा ताबनेबा मदद अखोई प्रजासिंगनसु अदुगा लैरिबा म्यामसिंगनसु खoi सावबम थोकते Public Health Center Hengang Nasu Thormasi Center Asida Pangthoki Thormaduda P Chomba Health Center Asigi Medical Officer in Charge Dr. L. Suranjoy Susargyaki Namit Asigi Sarukama Oina Uchar Kamarum Sutaki Dr. L. Suranjoy na nurse ki sinpamasi yamna ikai kumnapam oiba sinpamamani matam punnamakta nursing na kathopagaloina na thabak tawgadabani haiki one who is going to take care of everything imung manungda su yawre ko si hagoiba si but aduda akoida laitiem nurses friends da so they are so much dedicated adu nurse amoy gedi dedication no khar piyoba Hyanglam Kendra ki manung dalaiba Public Health Center amadi Sub Center singi award passing Health Minister L. Zent Kumar ngasi yengsin kre Minister ki khongsa duda MLA Y. Ratesyam Health Director Thawal amani kaksingi Chief Medical Officer sing Susarga ki Minister L. Zent Kumar na Health Sector asida singa masung tapakta manpower amadi kusukulai sing ki award pakya lairi Doctor amasung nursing na miyam galoina na thabak tomina duna apabak kunai ama ohenna ba kwana minasi haiki
Honorable Chief Minister amasung kai kuna jeri bi akhoi governor Manipur governor se health sector de hatani important pi amasung lawi tong jaga tai doctor sing de nurse me amsing se su sarka thu pu amol loina thabuk tong jaga di as a team plo work to na si akhoi na walaying si ade masak thok pu machu thok pu makli ki samaj ki khunai ki angang sing mama sing ahan sing madu pu thok si na ai hajaraga ilusin jare Amaronda mayang Imphal ki manungsan laiba community health center sing Wangwai ki community center amadi Lilong ki primary health center ki pibam health ki parliamentary secretary Subhash Chandra Naying Sankre Kongsada Duda Yas ki parliamentary secretary K Robindro health ki additional director Dr. S Ranjit Yauna Mari Lenaba officials sing susarga ki Yengsin Baduda National Health Mission ki makhara sariba building quality control torum daba building season naba yadana leramba kya thina ki Health Center sing asigi warapa sing mari lenaba minister gatana duna yengsin na bahonargani loisindana laiba amadi quality control tawdaba building sing mari lenaba agency amadi contractor sing kawraga wari sanargani haike Health Center si yeng wada yamna punung singai uiba adu mapimda lerame staff sing itungai na leramdaba adagi doctor sang naina karamdaba koi government gi order mana utilize the wajin jima gi parent department singa halwai bagi du malem na doctor khara lem do si yamna unum singai oi Robindrona Sarkar asna health amadi education da ahen meeting changli National Health Mission ge contractor labor staff amana makoi gi matik chaba salary pibiu haike Kairau Wangkhem da labor TV hospital gi pibam ngasi kendra sige MLS oiriba IFC digi secretary parliamentary secretary Ramesh Sorna chatuna Yengsin bada awat apakya lairam thengna kre numit chamani gi manungda sarkar sina paket ka thabak sing manungda hospital si sembat pagi thabak su yawhan naba chief minister madi health minister da taksilagani haina Ramesh Sorna phongdorakli in jarawar pa thum sambiona isai pegi je wi local emela moina mona kanna hajar gi matak masi state ki thak ta kana amata nga khorsa ne ana yam thuna kana jawar pa jing ai pino hona jagi Singmairong Kabikul Awang Pukri Mapal dagi Lunglailu Rongmaibu Tamtin Halamathudok to Sena Bamioi Ohum CGM Imphal Iski Court na numit taramangani judicial custody piduna Esum Sangda Thazin Kre Senari Bamioi Singasi Court Puturpagi Pau Pangmadagi Miat Sigimatang the Sem Kibjesi Amadi Mioi Kana Pamjilakadi Police Ka Chow Namakamatroki Irangadu Laksinda Honavada Police na Yagas Cell Pawaki Miat asida mapunguna chenariba laikidrabi mapuraba KS Nausa sahi nemku maki apopi mema devi sahi homfumdoi amasung mataima asala tabu polisna makhatana thizindabagi damak mutam pibinaba court haizabadagi thasigi tangpum tarupawba custody da pikvene loinana pung nimthunipan gi manungda KS Nausa na maral yajabagi recording launawasu khanganke Nagaland gi Chief Minister Surojalo Lizet Suna Manipurda laklamba asina Manipur amadi Nagaland ani gi mari hena phanabagi ahanba khongthang ni haina Committee of Civil Society kangai pakna phongdorakli handak yumlon naba state ani gi chief minister sing unakiba si state ani gi miyam gi oiba hena afaba mari ama laklagani thazai hari hauzik pau gi thana te break ma labise Sky Hospital Rims Road Imphal ki Chief Cardiologist Dr. L. Shyam Kishore ki Luchin Makhada Heart Operation Dising Tara Mangagi Mathakta Pangthokraba Senior Health Surgeon Dr. Ajay Kolgaloina na Open Heart Surgery, Bypass Surgery Amasung Makhal Makhagi Heart Operation Dagli Pamegi Tarik Kuntaret Amasung Kunipan da Pangthokcharagani Angagi di OT Amasung Hospital Charge Free Oigani Loina na Dr. Ajay Kolgi Heart Surgical OPD ni Kudong Chapal Chagani Aku Pamaro ki Damak Sky Hospital ki reception da Tanagi Adung karigumba awabasing asi mayungnaba thoklaba Maroi marang yamna yawba chunjak chaba mapalda tuina chaba liverda akaiba laklaba natraga livergi mapangan chontharakpa tarabasu karishu waningai leitre Lifsaf syrup sizinnabiu adungi awaba punamak koknabagi pambaini diabetic na naraba anaba shimnasu sizinnaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naragai laingba budi narjingai da saksal hobana hena fai Baba Greg John gidi tatatis college di mamal suma phang kuding chamane yo suma ngaro pista salabnina adu suma takta superlink footing gi offer me amum pirisi di tas electric rang no sin bagum na yoti sin ya dudi sanagi mohut yang na sin ya
100 meters from the Earth's surface, naturally filtered through sand stones, pure, clean, and healthy water. Break matung na may amatarano siri. Council na staff kuntra nipan niyom lana tabak hapsil haina MSM na pongdo ki bawafong gi matang da council gi chairman secretary amadi staff singa pongdo ki bawafong mas yumpam yawda bani haina MSF ki external affairs secretary and zugesor nga si MSF ki office ta pangtok pa pangmi singa unabada pongdo kre court case dari batabak bumatau karamna regular ta handuna pay scale sem bahuri bana haiki Assessment talk then approve the where I have some masana haina application ama thana matau karamna hairiba post ku thagani pana se matau karamna makhoi kanaga manaraga lauram libino haiba se akhoi MSM na amkhasu hangi ado amkhasu singdopiro aduga makhoi sigumda thabak sida horan lo nagi thabak sida chenariba mi khudima mari lenabo authority natraga maru thokuriba mari masida chenariba khudima se government na lengang na education department na Makogi matakta akan be action lokot piyo haiba wafam ase Manipur Student Federation ngi maikai digi thamjari Atopa dharma satpa kangbuna atopa dharma chachari ba miyoi singda atamnana hullaga ngangba wafam gi matangda Gobindji matakta mipam pangthokpa galoina santi gi khongsat amangasi International Society of Manipur Govinda Vaisnavna Sinduna Chatkre Lupasigi General Secretary Manindrana Dharma Mabulana Honaba Haibasi Kunai Amagi Santi Tugaibagi Acho Maramani Haiki. Manunga Akoi Pau Pumbi you Akoi Kanglup Amana Amada Hulanaba E Pau Shi Pumbi no Haiba Haja Cherol. English Literary Circle Masung Manipur University Student Union Apuna Sinduna Cultural Studies Matang the Medini Satagaba National Conference Ama Manipur University ki court hold Hokre. Hodopagi Thorumda Manipur University ki Vice Chancellor Professor A.P. Pandey, Manipur University of Culture ki Vice Chancellor Professor N. Khagendra, Manipur University Student Welfare ki Dean Professor K. Stomasu Sargyaki. National Institute of Electronics and Information Technology na Electronics Waste Management gi matangda nomagi oiba workshop ama classic grande da pangthokre haudopagi thorumda State Pollution Control Board ki chairman L Radhakishore, Parliamentary Secretary S Dingo, Environment ki Director M Homesor, NIC ki State Informatic Officer T.S. Rajan, Nailit ki Executive Director T.S. Pramesur Susargyaki, Chairman L Radhakishore na akoi bigi pibam kannana bohona bada isai sagi thodang khangbagaloina na chana kanglon ngakmina bamathautai haiki city around the city within the city akoi satpada koi ure mastulati west me toan west me amai koi kasi first of mashitigi toan ba makali pollution ba ama matrogle nashini koi nashima lokat kadara ICM ke nau sab hostel mangasi sangakre thoromaduda Social Welfare Minister Nemsa Kipgen National Council for Cooperation Training ke Secretary Mohan Kumar Misra Cooperative Society ke Register Navakishore Joint Secretary Register Michael Bepon Lamkang National Cooperation Union of India ke President Dr. Chandrapal Singhana maruiba musing munisogaki Mission Water Conservation National Resource Management matang da nomang yoiba workshop ama classic hotel pangthokre Rural Development and Panchayati Raj na sinba workshop asiga hudopagi thoramda Manipur gi Chief Secretary O Nabakishore Rural Development gi Secretary Suman India Government ki Under Secretary Rajiv Sharma Susargyaki Chief Secretary O Nabakishore na karigumba thabak ama tawgi harabadi policy program yauna thabak taw changi haiki miyamna su afaba wakal sing Lebaki Demak season of you Pondoki. Elected people, no? If they also just sit back and don't say anything, no? Nothing good will happen. Because other considerations, other vested interests, that will prevail and Manarega will remain as it is. So, if you want to do something good, something which will have impact on the sustainability, something which will have some kind of impact on our development.
SSA gi oza singi pithok tana leiriba tha nipan gi dolop athuba matam da pitho haina ngasi tongan tongan ba mafam singda oza singa khongjang changsin kre Porompat Zone 2 Education ASK office manakta oza singa wakan bifam chathaduna makoi gi pithok tana leiriba dolop pitho haina dabi toki SSA Teachers Association Kaksing Zone gi oza singa su ZEO gi solon sinduna khongjang changsin ki oza singbu manaba bityang yang bituna sarkarna athuba matamda oza singi tolop pithopiu haina dabi toki Amaromda All Manipur SSA Teachers Association Zone 1 sinduna Kuyathungda leba ZEO Zone 1 gi office complex da oza singi pithoktana leba tha nipan gi tolop pitho haina wakan mifam chathabagaloinana ZEO gi office solon sinki All Manipur SSA Teachers Association Thobal branch na su ZEO Zone 3 Thobal gi office solon sinduna khongjang changsinki Chanabi ama oina Manipur da acho sangamadi minister singi imung manung sing aki ama wamadi nungaiba punsi amada ayambana lenarabasu minister kharagi imung di icham chamba punsi marelda lau singu tawduna hingba yauri hiramsida aikagi pamigi kana report India ki Prime Minister Narendra Modi ne VIP ki culture mutalaga mipum khudimuk sab mane haba wakhalonda mipum khudimak EPI habdi every person is important haba wahi asina VIP ki musilasi haina mahana man ki bat phangdo ko laikre hamam da hokba megi tarik amadagi India pumda VIP amade VIP ne to gari sida red vehicle license batinki hari bachata patha asma Manipur su nongthongom biren lusingba sarkarna Manipur gi red vehicle license ba pungthing thinki vehicle license ba lekhrbasu MLA minister amasung markhoi imung manung mari mata singna fake post na singo gari sizna duna lambi lamkhangda nakchak thekna satdi leptri MLA minister oriba makhoi masa masa dagi hendokna makhoi imung manung mari mata da security escort TV chana bisu henkalbi Government ki department kharadana hana leramdaba post khudak ta hapsal laga MLA minister singi imung manung mari mata gi miyo sing hapsal thabaksu kan hengalakli masigisu mathakta makhogi imung manung mari matana tika amadi supply da thawai yoksin dana henna komba yamna laina senjak tanba yaba lambi thinari asigumba miyamna khinaraba satnabi asigi ona tainabada hauji mahut minister oiriba andro kendra gi miyamna tayai haina nungsina kaunariba kendra asigi MLA thanagam Syam Kumar gi hek pokminaba mayamba ahal kendra gi miyamna tasau haina kaunariba Thanagam Nabasandra isam chamba lomi ama oina leikhom leinang marakta miyamna chanaba mahimarong puthokpada mai onsinduna leiri aikhoina hojik leiriba mafam asi Imphal East district ki Moirangpuren mamang leikada leiba Thanagam Nabasandra gi ingkhondani Nabasandra gi hingonda kari thari haibigi matagna ma na phongdorkhibda polsi punna lopari tariat mukhara hermani ada pujana lopari tari mukhi thari si tilho adagi mairen Sejak kopi, lapu, semua posingnya yang mampu ngetaju sih, bukti singa sini, kalau tadi nga, jadi income lap mau ibu apa mau ibu nga tadi juga, dari pesan kalau san kunmu amaga lagi. Hojik minister oiriba Syam Kumar gi mayamba ama oiriba su quarter da leidina yamna nungai ba pensiam da len da na yamna samba pensiam da le liba karigino haigi matangda Nabasandra na phongdorokpada akhoi imung manungna ngonda vote piraga kabana tab tasena hargadi akhoi anro ken ni praja myam sina ngon sibitna karakpurina ai praja gi thabuk to ma yam dakar lei mon su ai praja singi ai phanaba khudung chanaba ai imung su akhoi praja ni akhoi voter ni ai magi myam oi haibagi wapum de ne akhoi le ne bi mari se akhoi na nei film sida akhoi tika to ba hai tare tika to boiro adi aso sangi masani masuni na traga mayamani na traga mamani pani hai na ko pa to bo puksi ko jam hen sok to ko mingonda wot ko pa si mi hai ne bi sane bi mi Manipur da Manipur gi rajin ti wala singi mun ne le tip sinati ai mo ta sena ko gi yam kai han so bo income ama tan hai ta sena hai madu aso bo income ma lak pa si madu huran bi ma sa oire soi ding gi oire den me sai din sena hai jare ke ma ko gi lami sok sem ba hai ro digi sarkari quarter sa ba hai ro school sa ba hai ro digi kari no am department ne pi ba tika am am de ta sena hai ge sarkar na go me na pi si ko gi But like mga sang saw hari ni, saya tiga dah, ni lah ama makai ani sang sarin. Aduh, kalau building ni kalau jual hari, jauh hari, aduh, masak sisa lagi ni, lagi
지금 아무것도 없는데 시 떠오르가 비슷한 기름 비르지 지금 다소기 못들이 그냥 반복 안돼 그래서 생각 그냥 이사기 후망문나 수저번 넘저봐 되게 뭐든 이문기자라 기정지 간다 하나 간자이 와칸 Nabasandra mi teruk thamduna mahaki inkon koiba am salloiba nganu loibada mateng pangali makhoibu thagi khusuman gi mathakta saba thakpa gi thabak piri haina bhatna maka tarkhi asigum laba Nabasandra gi lichat asing asi lairiba Manipur gi VIP culture asi thugaibni haina lawga loinana phazaraba lichat asi makhata na atopa VIP sina tamba mathok tai haina mekai kya da gi phonduk na ri cameraman nanagolo loinana pawdam jariba ningthakam sanajawa mitai moirangpure तमिलोंग डिस्ट्रिक्ट की कांग्रेस की एडीसी मेंबर तरेट एलजेपी की अमा एनपीएफ के मेंबर अमा पुन्ना एडीसी मेंबर मापन बीजेपी ने यावपद पार्टी असना हराउटियम ओक्रे नसे पार्टी से ऑफिस द पांगथोप थोरमदुदा पार्टी के प्रेसिडेंट बाबानंद एजुकेशन मिनिस्टर राधेश्याम पार्लियामेंट्री सेक्रेटरी रविंद्र मदी सुभाष चंद्र सुसरगा की सरकार से मियाम की अफब थबक के पाइखलक असिदा पार्टी की लुचिंग मुसिंग बीजेपी दा चंगलपनि हायन मिनिस्टर राधेश्याम ने फोंदोकी President KSS Babanandana Party Punamagna BJP bu Thazaduna Apaba Sarkar Masem Bagalona Santi Lebelam the Mama Wela Sehaki. Nucina Zoom Akui Masin Namuna Lega Tabak Akui the Karimachako Torangi Tabakama Packet Pachapa Madonna Asagi has another mom later the Tabak the Zoo Awa Riba Tabak Packet the Zoo Riba Adumayan the City. Apalagi honorable CM Bireli maka adalah kadegi madung kan je pukul Tera Lukram Medak Part 3 Daliba Nupi Weavers Welfare Association ki sanglenda Legal Awareness Program ma nasi pangthokre thormaduda Commission ki Chairperson Dr. K. Sobita Yongna ate member ki asusarga ki Nupi sing piriba hak sing paks na kangan nabagi pandamda Awareness Program si pangthokne haina Dr. K. Sobita na pangdoki Kunggang da tonga mafan su koi pangtok sarakanda nupi sing sida wenana community da leriba environmental ge kan protection to riba nupa kangnu adegi ibumi ba khuding bakta khoine awareness bijarakanda phattaba khoi thoiba nupi da awana tariba rape case na singba adegi domestic violence mayam sing se thok na ba ge laujaba khoi ge ahan ba khomthang ni haina khoina mayam da pawsan doksen Mantripukri Daliba IT Park Manung the Hangba Cube 10 Tech Goba Gold Center Madam Mio Taratruka Henatavak Sulaga Kusuman Pidana Laklaga Anawa Mio Taratrukoina Hapsilaga Makoibu Tavak Suhundre Haina Toksum Surjit Goba Companies the Tavak Subiaba Mio Wanangasi Manipur Press Club the Pangtopa Pang missing Unava the Fondo Cre Masida Marilena Basina Company Segi Managing Director Amadi Manager Gimatakta Mitchang Changbu Haiki Transport Pidram Nina Kogi own expenses the Laki when you do me am the zoo reimburse to Biro Aduga Kanumudi response for the Bamdi Palm management the Kari Marangi Smaina Kogi Mibo higher Toraga Tabak Tawani higher Tora Matunda Migi trust dedication may am the work came to value later Mangangiba ready Tasek the city canone. Employee exploitation ne si yaning de Gas School Kendra ge fair so Chamanem Pumatwina Kon Bamapanda Hana Leramba agency Kangandana Miui Anina National Food Security Eki saying Yen Bahorgle Haina Housing Agent Oriba Bamalekai Mange Makongdagi Arambam Prakasna Manipur Press to Tapang to Pau missing Unabada Fondo Cray. Moi Pashao in the sing again, Hijer Sine Bahari Mana. Although I go in and achieve over that, so I say Drama Sure, Drama Musurani, Genoja Cosi. Massive over the same room you want to give it. Sisu, you want to give it. Karumba, I the Karimunta man give it. Kariman Lamtargadi, I want the Matiksa than the PVC. I am the Hijav. Say Taramanga Mamang the Pripak Yoram Medigi Potaraga Labor Mu in Haiba, Conjembam now Bukovanahama, Assam Rifles Nafarga, Sagolmang Police Station the Sinaram Lehari. Tonga the Buyaning the Wafung to Sagolmang the Walker from Chatakre, Tonga say political Gikudung Chapa Longanaba, Chatabani Haibigi, Signabale Haina, Nongsum Development Committee, Vice President Ibungo Bina ISTV News the Fondorake. Ngang Jingi, Potaran Lady, but couldn't make the Yamawana and Hanbach, but to in a talk him among the Jew.
ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯊꯣꯛꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯈꯥꯡꯗꯅ ꯑꯁꯤꯒꯨꯝꯕꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯂꯩꯔꯒꯁꯨ ꯈꯥꯡꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯥꯡꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯩꯈꯣꯏꯗ ꯂꯩꯔꯛꯇꯕ ꯃꯦꯒꯤ ꯇꯥꯡ ꯑꯃꯒꯤ ꯅꯨꯡꯊꯤꯜꯗ ꯑꯁꯥꯝꯗꯒꯤ ꯊꯥꯎ ꯁꯤꯡꯅꯅꯕ ꯆꯠꯈꯤꯕ ꯇꯥꯎꯊꯣꯡ ꯑꯐꯩꯕꯤꯗꯒꯤ ꯌꯥꯡꯂꯦꯝ ꯀꯨꯝꯕ ꯀꯧꯕ ꯍꯦꯟꯗꯤꯃꯦꯟ ꯑꯃ ꯑꯁꯥꯝꯒꯤ ꯕꯦꯠꯀꯨꯁꯤ ꯇꯔꯃꯤꯅꯦꯜ ꯄꯣꯏꯟꯠꯇꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯒꯨꯋꯥꯍꯥꯇꯤ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯄꯤꯕꯗ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯥꯇꯥ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN018384 ꯒꯤ ड्राइवर इनाउना चलान पीबा चंख्रिङैदा गाड़ी मनुंगदा लेहौबा कुंबा मफम खंगदना मांगखिबनि हारि कुंबगी मरी मखोंग खंगनबा ngamba मियोइदा लुपा लाख अमगी मना पीगनि हाइना ऑल मणिपुर पेट्रोलियम प्रोडक्ट्स ड्राइवर एसोसिएशन की प्रेसिडेंट एल सोमेल नंगसी मणिपुर प्रेस दा पांगथोपा पाउमिसंगा उनबना फोंदोक्रे यादरे मांगने रिपोर्ट तौबना डेट 4/5/2007 दा रिपोर्ट तौबनी अरे मांग की ड्राइवर सी कनागुमन थेंगनबीबा अमसुंग फाजनबीबा यावरगदी अकोई ड्राइवर सिंग अवाबा सिंग खनबीरगा थादोबिरो हाइना आइना प्रेस मीडिया थ्रुदा हाइजरी थासिगी तांग मरीदा मोरेरोमदगी नन मणिपुरी अनि अमदी मणिपुरी अमना पुथोरकिबा टोके गेको अमा थौबाल पुलिस की मियोइसना फागलबा मतुंगदा डिस्ट्रिक्ट थौबाल फॉरेस्ट रेंज की कस्टडी दा थमलकिबा अदु ngasi डिस्ट्रिक्ट फॉरेस्ट ऑफिसर आरके अमरजिना मसायौना इम्फाल वेस्ट की मफम अमदा थादोखरे अमरजिना असिगुमा थबक असिदा मतेंग पांगलखिबसिंगु थागतपा फोंदोकी All India Student Federation Manipur State Council College Khara Makhatana Yengsin Bachalubada College Khara Dadi Governing Body Sembada Chayat Nabalebana Academic Atmosphere da Chauna Akaiba Piba Tengnare Hari Nauna Governing Body Sembagi Tabak Thoram da Chayat Nariba Si Mairoi Singi Khanduna Atuba Matamda Loisin Biu Governing Body Ama Sembada Rajnitigi Khut Yaubigan Hari Hausi Pawgi Maraktan Aten Babrek Ama Amukhana Lobis Moredam Tapu Biodiade Rundugini Naina Talisi Ilora Hotel, Moreda Lady, 3-star category, reasonable over Mamalda. Home. Wonderful bedrooms, world-class washrooms, international standard restaurant, attractive location. My ishing awat pumta later. Hello, Elora Hotel Moreni. Takyo. Jolip, 100% natural syrup. Amasung capsule. You thakpadagi oirakpa, awaba chaitheng, hakjangi liver soglakpadagi, kuchu sengaktaba, Haksang sok tharakpa, tumba chaba yaraktaba, khong hamba nungairaktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Delicious cookies from Likla Bakery. Big liba angang singi talent explore tawna na bagidamak ISTV na akan na puthok sa bathuram ni Rising Star regular program wena ISTV tools handupanda bathuram masi lakiba megitang tara maridagi namba horagani ngasi mag ISTV ka office na lapiduna Mitchell Form W adongge angang singdolot na lay magun sing ang na bagidamak puthok sa bathuram sila sarug yabiu Break matung na may amatara muksiri. Tangmayban Khomdram Selung Malakay da Levi Salam Sunita Kobi amagi godown dagi ngarang numidang Tangmayban United Youth Club amadi Lakay dugi akoy bidaleba mayra paibi lupsing punsin duna semba JS na lupa lak kaya marumgi yungang pagatuna tugay kraba matung na ngasisu makatana yu ledam kigadra haina jingnaba leibirigi tibo humbagi tabak chatakre Club की General Secretary su weriba JS की convener Thomas Moirang Thiamna ngarang phagat kiba yu adu mamang dasu kyarak hanna warning pi krabani makhatana satharbadi laikai dagi tanthopgi warep logani haiki Amaromda Churchanpur की पुलिस ना अप्रैल की टांग कुनगमंगा दगी मे की टांग तरमाथोई फावगी मनुंगदा फागलकपा लुपा लिसिंग हुमद्रा हेनबगी यु मदि बेयर क्या मैथा दुरमंगनख्रे Royal Fitness Academy Zimna Blood Bank Thawal District Hospital ga kusanaduna blood donation camp ama Thawal wang mataba Sorok Makha Community Hall da pangthokre camp aduda Zim gi founder AK Lasmi World Body Building da bronze medal lorkrabi TS Sarita yauna punna sanaroi kuntrani pana EPK Koyathongi PCTC oil pamanak leba Dam College campus sangpham gi gate kintarak ba yabagi mawong da lebadagi MSU gi volunteer singa ngasi tubai kre
hauze sanabagi pau lobise. Sanabagi pau pizari. Lamlai Kendra Village Wise Men's Open 7 Aside Football Tournament Committee in Sinduna, Eastern United Sporting Club, Tello, Playground Sathariba, Tarani Twisuba Tello, Joint Court, Operative Farming Limited Trophy, Gingas Sanakiba Anba Mesta, BSU, Nompokasina, PJFC, Bukaubu Goal, Ani Sinoda Mighty P. Ani Suba Meski Sanakibada, YGCL, Undombam Timbina, NNNCKA Nongrenbu Gold Mari Amada Mighty Pikre Hayeng Hanba Mesta FC Saizang Amadi FC Yumnam Kunoga Sanagani Anisuba Mestana CISYU C Chalo Madi YSWC Sabung Koka Sanagani USA gi Malpitas California da June gitang mangar ge August gitang kunga manga phawa chathagadaba summer coaching camp ta saruyaruna ba Manipur dagi table tennis sanaroi Rajkumar Daniel Thomas Elangbam Leiston Bikram amadi 2000 Open Drubu Kalapada Manipur Table Tennis Association na nungai ba phongdokre Yoga for Health and the Harmony haibathimda Kulumdoi Suba District Yoga Olympic Thabal District ki oina ZEO John 3 Thabal na sinduna Kangabo High School da pangthokre Tongan Bakangluk Mari Tona Kaidokuna Atoy Hen Tanaki. All Manipur Football Association Sinduna Pangtoliba Inter-District Transfer Gingasi Humnitsan Fawra Tongan Districts in the Gisanare Kungatariatna applied to Krehaina Association Asigi Secretary L. Ranjit Roy Natadoropa, Cherolamana Kangalakli. Makataba Sanabgi Pau, Boyaning to Sandagi, Lobis. Sajing Football Club na SISDS BA Sadar Hills Pumaiti Bupiduna Sahi Sigi Taramapal Super Challenge Cup Veteran Football Tournament ki final sangkre. Final da Imi Football Club Langon Game Village ga Tengragani. Manipur Veteran Football Association Sinduna Mamang Thagi Tang Kundigi Team Tarana Gurbani Tong na Khaidok tun Satariba Sahi Sigi Taramapal Super Challenge Cup Veteran Football Tournament ki ngasi 11 Star Sporting Union Ground akam patas hanakiba ani suba semi final match da Sajing Football Club na SISDS BFA Sadar Hills pu goal ani sinoda Mighty Bupiduna final sangkibani. Sajing Football Club ki Mai Papugi goal ani du W Robin Namadi and Sagor na match ki tarataruk suba madi apiba matamgi half a minute ani da sanki. Match asida SISDS BFA Sadar Hills ki sanaroi lamkhollenda match conduct tokiba center referee na unsporting behavior ki damak yellow card utki. Manipur Veteran Table Tennis Association Sinduna ngasidagi Dem College campus ta laiba indoor stadium da nupa amadi nupi table tennis sanroi sama katarana saruk yaduna mapal suba mutum sankara amadi mutum tomba table tennis championship hokre. Championship asigi ngasi ahubuni miki sanakiba sahi yangkai mataki men's singles sa TS Rajendrana ti Maniharbu set ahum ama taramatoi mari taramatoi nipal amadi taramatoi anida Mighty Bapike ani suba match ki sanakibada M Norena I Sandar Kumarbu set ahum ama taramatoi manga taramatoi mari mapal taramatoi amadi taramatoi mari da Mighty Bapikre ahum suba match ki sanakibada Lokendro Janabamna Peace Hantasanbu set ahum sino taramatoi ani taramatoi taret amadi Taramatoi ahumda Mighty Bapikre. Satariba championship asida saruk yariba thangmaiban lorong puren laikai da leiba Lokendro Sanabam haukiba sahi solising wasamapan madfutra mapalda kidney transplant tawrba matungda doctor gi advice ki matungina championship asida saruk yabagi matangda mahangna phongdokhibada ngasi saram hangsangda yam thina nungai phawe daga doctor na takpibada akoigi kano hai 75% amana sanabana oigani aduga 25% amana Doctor na mana pibe medicine do adu treatment pibe na ba adu yakse 17 se pa sana ge na lekhiwa Manipur Tennis Association gi miyang makhada Manipur Civil Service Tennis Association sinduna Lampen Park Officer Club ki tennis complex ta thasi gi tang tara dagi department taruna saruk yaduna chathariba kunmanga suba Manipur Civil Service Tennis Tournament ki ngasi singles ki sanakibada secretariat ki ti pamaina PICD gi IC Botombi bu set ani sino taret manga taruk amada Mighty Bapike ani suba singles ki sanakibada secretariat ki Azad Khana PICD gi and Dilipu set ani sino taruk mari amadi taruk ani da Mighty Bapiduna secretariat na team champion
oikre men's open singles ki sanakibada kangjambana wai ibutombibu set ani sino taruk ahum amadi taruk amada maiti bpk ani suba match ki sanakibada and dilipna el saratpu set ani sino taruk mari amadi taruk anida maiti bpk doubles ki sanakiba matcha azad khan amadi pk singi jurana nabakishor amadi ti pamai jurabu set ani sino taruk ani amadi taruk marida maiti bpk All Manipur United Veteran Football Association Mapal Kangjibung Sinduna Mamang Tagitang Kulumdoi Team Kuna Group Mari Tongna Kairutuna Satariba RKFD First Sangai Trophy Veteran Football Championship ki ngasi TS Birasendra Singh Football Academy Tabung Kokta Sanagadaba Ahanba Mesta UBSA Lilong Chajing Amadi ATBFA Thangmiban Sanagadaba match UBSA Lilong Chajing Laktabagi Sanakidre Anishuba match ki Sanakibada Musa Major Kulna IEBFA Team B Salantongbu goal ahum amada maiti bapikre match asida mai pakiba Musa Major Kulgi goal ahum madu Sanatomba Ingobi amadi Sahelena match ki kuntramanga suba nipu suba amadi match ki apiba matamgi ahap minute anida sanduna match asi mai pakibani match asida maiti kiba IEBFA team B Salantongi amatangareba goal adu basantana match ki taramanga suba minita sanki Satariba tournament asigi hayeng nungtilpung aniga minitra mga chatpada tabaspa tabung khog amadi laksa sugunuga sanagani ani suba match nungtilpung ahum makai tabada IBFA Kanchipur amadi trapsa malonga sanagani Kasikun Youth Library and Sporting Club Kasikul Maglang Sinduna Thasigi Tang Taradagi Team Nipana Group ani Tongna Kairutuna Club Asigi Ground Satariba Ahanba 11 Junior Boys Volleyball Tournament ki ngasi sanakiba Ahanba Mersa ACTL na SYS Sibu set ahum sino kun mga tarawndo yamadi kun mga kunitoida maiti bapikre ani suba match ki sanakibada Naibha Naurem na KYLSC Team Bibu set ahum sino kun mga taratru kun mga taratred amadi kun mga kunmatoida maiti bapikre ahum suba match ki sanakibada ISYD CCL Haikru Jamna SWY Sibu set ahum sino kun mga tarani toy kun mga taratred amadi kun mga taramapalda maiti bapikre mari suba match ki sanakibada KYLSC Team A na MTDN bu set ahum sino kun mga taratred kun mga kunmatoy amadi kun taruk kun marida maiti bapikre Hauzik ang sinumagi inga sa gipaw lobisi. Ngasigi oikiba ay nga sa gipawda ICAR lampel patigi pinagpapawgi matung ina ngasigi kwaidigi sa kiba degree Celsius kuntra matoy desmik daret kwaidigi ingba degree Celsius tara mapal desmik mga Nuksit yaw ba ising manilkisang ayukta sa damari pumatoy nungtilda sa dayang kay oiki ngasi nung sukide Arubada maruba pau pizri oil pump sing matam kaktana thonglon bagi phongjang sangsan kibadu gari ta yasin nakibano kangandana khongjang khandokre Loktak Pat Mayada Moirang Municipal Council gi amona kai khundokpam oibadagi Pat asigi mahusagi bibanda chauna kai bapire amadi International Nurses Day ki thorom ngasi Manipur gi mapum kyada paksana pangthong nakre ngasi gi ne IST gi pau matang solo sinjari meng tabi de busungu kai ne be thang sari For the first time in Manipur, Bharat University, Bharat Institute of Higher Education and Research, accredited by NAAC with highest rating A grade, is organizing combined entrance test at Imphal for BTech and Health Sciences undergraduate program. Bharat University consists of Bharat Institute of Science and Technology, Sri Balaji Dental College and Hospital, Sri Balaji Medical College and Hospital, Sri Balaji College of Physiotherapy, Sri Lakshmi Narayana Institute of Medical Sciences,
Pondicherry, Sri Balaji College of Nursing, Bharat School of Management, Bharat School of Architecture. Arts and Science programs, UG courses, PG courses, integrated courses. A few of the companies which have recruited are students. Date of exam 21st May 2017 on Sunday. Exam center in Imphal. Form available at Job Center, Babapara, E-World Kisampat, Ravi Chandra Ashram, Kanchipur, Nirman Training Academy, Tarabazar. Form submission and admit card collection center, Nirman Training Academy, Tarabazar from 7 a.m. to 5 p.m. from Monday to Saturday. Last date of submission on or before 15th May 2017 on Monday. Inspired by styles that define you. Presenting the Tata Tigor Style Bag, born of style. Matam punamase, photo ki matam ne. Admissions open for Delta Advanced School, a government-recognized and a co-educational higher secondary school for science and arts. Co-same the affiliate Toraba Delta Advanced School ki class 11 science amadi arts ki admission hozaragani. School asida fangliba facilities singdi strictly monitored classrooms with CCTV, smart class ki khudongchaba, library amadi e-library, Wi-Fi campus, freship amadi scholarship ki khudongchabani. Scheduled caste, scheduled tribe, OBC, minority amadi physically challenged oiba singi reservation amadi concessions uthamzari. Akupa marol gidamak Delta Advanced School, Kwakajal Airport Road, Imphal, opposite oil pump. Office timing pung taradagi na taret Fawbada, contact of you. Lychee, 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 here goes brown lychee. Here goes brown lychee. Delicious, sweet and tangy, tasty brown lychee. Freshly golden lychee, it's brown lychee. Tasty brown lychee, it's brown lychee makes you refreshed and cool. Hi, Alia, you came. What about the evening press shoot? Don't worry, let me help you now. What shiny hair? But this harsh sun will make your shine go. Just wait and watch. Oh God, the press. But you're not ready. I'm always ready to shine. With Amla Pearl Complex New Sunsilk Black Shine makes hair shiny. Day or night, shine always by your side. Resonant tutorials, imparting light to medical aspirants. Admissions open. Regular course for medical entrance exam. NEET UG 2018. Class commences 25th May. Last date of admission 23rd May. Special